mayambu hamumtida kanli review tara nokchari ngasi so mayam gidamukta podo lakchari ba movie si maming asada Vaazha adugu movie si mayamna request tawbdagi pujarapu movie amani movie gi details sing asi akon bala jaraklage wari taw matamda set khoyelna dana bagi damaktani movie si wai liba matamda karigumba soki balan ke bachi thawba yaw tarakaso mayamna tolaba nana ni khaladuna ngapigani movie si ga hopagi matamda khoina nupa macha khara lapu mayam thaba phama mada haraw tayamna sakal thawduna la pagi mong ase khoina uba phangli madagi deba khoina sum sakal thawduna la pam matam mata amadi sakal du thaw matam la tu sanduna ta duna lerami madudagi de khoina narita na karigumba wafam kar thamakpa se akhoi tahali madudi sangsar sida angang ase makal ahum thongla pole aduga ahanba angang ase na lairik laisu ningthina tamladuna makhoina pamjaba punsi mahing aduda makhoina hingjaba pami aduga thongbusu yauri aduga anisuba makalgi angang asena imung manungna namduna makhoibo lairik laisu ase tamaladuna makhoisu imung manung adugi mama mapagi apambadugi matungina makhoigi punsi se hengi aduga ahumsuba makalgi angang sina kamai tawbuno haiba taragade makhoina lairik tamlibase karigidamukta tamlibano aduga oza singna makhoibo karigidamukta lairik tambiribano haiduna makhoi phawbo ngawjaduna leiba angang ngaktani aduga angang sing asena makhoina heng chawlaga kari tawgadabno haibase makhoi masa makphaw khangjade Madaw sumna movie sida aikoina uba phangdoribasi ahumsuba makalgi angang asigi wari sing asini madigi mathangi senda aikoina uba phanglibasi nupa ama dukan amada laklami dukan asi haipa lepan kyagi char yonba dukan amani mafam madura mahana lapu pambi leibra haidun hangi maduda dukan phamliba nupa duna haraglibasna lapu pambi se laidi leramani adubu ama khakta ngaibna maram oriduna asida lakliba nupa asina laikre haidun harakki madura wari sanalibadusu Lapu char label lakliba nupa duna sutarami mataw usumna nupa duna lapu hangba lakpagi mawng adu uruba matamda mahana oina lapu si nang thage habasu tharo yare aduga aidi kona tharabasu yai haidun hairaki wafam alu taraba matamda somnakanda nupa dasu yarani haiduna mahak mafam adudagi adumuk chatki madugi madungda nupa dasu mahaki lirakliba lapu char adu purduna mayumda halakki mayumda mahana lakpa matamda lapu adu numit tabana maram oreduna Lapu thage haiduna mahana mahaki nupiduda kali poroto poro haiduna kaurami adubu mahaki nupiduna di hawjiti nimitale tharuranu kona tharo haiduna haraki adugu ngasidi nangi apamba injang thongmuni haiduna hari wahailu tarabu matamda somnakanda nupa adudi inot amalaki amsong mahana haraklibasi hawjikandi humang thondabasu koire ngasidi humangda thonbatare haiduna mahasu imung adula changkhraga seling phengi drisadu uhanki tanjaduri khangkhangdara mafam aduda Huran Bambalame, Aduga Huran Baduna, Lapu char adu tumina huraladuna mahak, mayumda hatuwadu mahaki sakal habladuna budulaki. Mayumadu heyo pumatamda mahana mahaki nipida, tok poro, Lapu thalaba kulai poro hadun haraki, Tawudabu mahaki nipidunadi, Mamlabanina Taruran hadun hajabani, Adubu mahaladi, Kanagu misagamna masigila pusi ukibataragadi hadun pakaladuna, Mahak Lapudu Kudak Harame, Amazon Ishing Charame, Aduga Mahala mahaki nipida, Ishing Chabase. Lapu sida tatla sagadabni haiduna mahana mahaki lipidur harimi asum tawduna matamna asumasum hawkhibagi matungina lapu dusu asumasum kangdong pharaki mahaksu ising chaba lepkide lapu du ningthina angang ama senabagumna mahak ningthina lapu du senajarami mataw asumna lapu dusu mahi yarapam matamadu oire lapu dudagi lapoi palakle lapoi palaktuna lapoi duna hajing pharakpa matamadura lapu du mahala yathaladuna Mahana Lapudu Katilda Yonabida Pudra Lalami. Asumto Mahana Lapudu Yolami. Lapuedu Kilo Oli Aduga Kilo Olaba Matunda Pashapang Laduna. Masuma Maduri Chakri, Madudagi Matam Karagi Matunda, Lapuedu Musila Padagi, Atopa Dukanda Kangusin Aduna Lapuedu Leraduna. Lapuedu Gi Pora Holduna Mapam Maduda Yondra Leramli. Aduga Yamanga Patoga Mahavata Ragadi. Lapoyi bora yuwaliba jaga dudi hospital amagi mamangda oiduna leramle aduga lapoyi bora du leiduna sariba misaga sina mamang thaki matamda ihan hana mahana lapu du leijaraduna mayumda polpura thamba matamda huran bikhiba lapu mapu du oiduna leramle madudagi di hospital lagi mahaki machen lupa tholaktuna nasa lupa ama phangle haiduna haraki tasena haiba taragadi lapu ama hajing phaba amasung lapoi palapam matamda thama panchange haibase akoina matang sida khangba ngamli Masanupa dusu asamasam charokle, charoklaba matungda masanupa duna school kaba yarapa matamadu yorpa matamda. Masanupa si school ahan bakaja doribini khaladuna mahaksu, masanupa na school da satpa matamda,
ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯊꯥꯔꯝꯃꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯎ ꯑꯃ ꯑꯦꯝꯗꯒꯤ ꯌꯦꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯊꯪꯅꯗꯨꯅ ꯐꯝꯂꯤꯕ ꯑꯅꯣꯞ ꯎꯞꯂꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯌꯦꯛꯂꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯅꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯣꯖꯥꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯣꯃꯣꯟ ꯅꯣꯛꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯒꯠꯍꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯃꯅ ꯕꯤꯁꯅꯨ ꯀꯧꯏ ꯑꯃꯅ ꯑꯖꯨ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤ ꯑꯐꯕ ꯃꯃꯥꯟꯅꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯐꯕ ꯁꯪꯒ ꯇꯤꯟꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯆꯥꯎꯗ ꯆꯥꯎꯈꯤꯁꯅꯨ ꯀꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯆꯍꯤ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯨ ꯑꯃꯁꯨꯡ ꯕꯤꯁꯅꯨꯁꯨ ꯀ꯭ꯂꯥꯁ 4 ꯀꯥꯔꯛꯂꯦ ꯀ꯭ꯂꯥꯁ 4 ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯒꯤ ꯕꯥꯔꯊꯗꯦ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯆꯣꯀ꯭ꯂꯦꯠ ꯀꯌꯥ ꯃꯔꯨꯝ ꯌꯦꯟꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯐꯥꯎ ꯁꯥꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯆꯣꯀ꯭ꯂꯦꯠ ꯅꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯥꯏꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯛ ꯈꯤꯇꯪ ꯀꯥꯜꯂꯞ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯨ ꯑꯃꯁꯨꯡ ꯕꯤꯁꯅꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯐꯕ ꯑꯅꯣꯏꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯨꯁꯥ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯨꯁꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯥꯂꯟ ꯈꯔ ꯇꯥꯕ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯣꯀ꯭ꯂꯦꯠ ꯅꯤꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯀꯨꯂꯤ ꯑꯃ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯁꯦ ꯃꯤꯊꯥꯏꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯔꯕꯇꯒꯤ ꯄꯨꯔꯛꯄ ꯃꯤꯊꯥꯏꯅꯤ ꯃꯁꯤ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯤꯊꯥꯏꯗꯨ ꯄꯤꯖꯔꯝꯃꯤ ꯃꯤꯊꯥꯏ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯊꯥꯏ ꯑꯁꯤ ꯈꯣꯡ ꯍꯥꯝꯗꯅꯕ ꯃꯤꯊꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯕꯤ.ꯁꯤ. ꯕꯤꯁꯋꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯤꯊꯥꯏ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯗꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯈꯠꯂꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯃꯤꯕꯨ ꯃꯈꯣꯡ ꯍꯥꯝꯗꯅꯕ ꯍꯤꯗꯥꯛ ꯄꯤꯖꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯀꯧꯈꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯧꯏ ꯑꯗꯨꯕꯨ ꯃꯄꯥ ꯑꯍꯨꯝꯗꯤ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯄꯅꯤꯁꯃꯦꯟꯠ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯃꯗꯨꯗ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯟꯗꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯤꯆꯩꯅ ꯀꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯅ ꯎꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯝꯇꯗꯤ ꯇꯧꯖꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯦꯜꯂꯨꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇꯥꯟꯊꯣꯛꯇꯣꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯋꯥꯔꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯩ ꯑꯁꯤ ꯇꯣꯏꯅ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯨꯅ ꯇꯤꯟꯅꯔꯕꯅꯤꯅ ꯃꯈꯣꯏ ꯆꯠꯄ ꯈꯣꯠꯄ ꯑꯃꯁꯨꯡ ꯂꯥꯡꯃꯤꯟꯅꯕ ꯁꯥꯟꯅꯃꯤꯟꯅꯕ ꯂꯣꯏꯅ ꯇꯧꯏ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯨꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯦꯞꯁꯤ ꯃꯆꯥꯗꯨ ꯊꯛꯎꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯨꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯁꯤꯗꯤ ꯑꯩ ꯇ꯭ꯔꯤꯠ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯗꯨꯀꯥꯟꯗꯨꯗ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯁꯨ ꯄꯦꯞꯁꯤꯗꯨꯕꯨ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯊꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯊꯛꯄ ꯃꯇꯝꯗ ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯋꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯤ ꯈꯣꯡꯕꯥꯟꯒꯤ ꯏꯁꯤꯡꯅ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯍꯥꯎꯕꯅꯤ ꯃꯁꯤ ꯊꯛꯄ ꯃꯇꯝꯗ ꯀꯔꯤꯝꯇꯕꯨꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯗꯨ ꯇꯧꯔꯝꯃꯤ ꯃꯊꯪꯗꯗꯤ ꯅꯈꯣꯏꯅ ꯑꯣꯏꯅ ꯄꯤꯊꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯁꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯥꯛꯇꯣꯏꯕ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯨꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯇꯥꯝ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 2 ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯥꯝ ꯑꯗꯨꯗꯤ ꯂꯨꯄꯥ 1.5 ꯄꯤꯕꯅꯤꯅ ꯃꯈꯥꯏ ꯂꯦꯝꯕꯗꯣ ꯑꯗꯨꯅ ꯇꯨꯡꯁꯤꯜꯂꯒ ꯄꯤꯊꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯁꯪꯒ ꯑꯐꯕ ꯇꯤꯟꯅꯕꯗꯒꯤ ꯃꯃꯥ ꯃꯄꯥꯗ ꯄꯩꯁꯥ ꯀꯞꯄ ꯍꯩꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯥꯔꯟ ꯇꯥꯕ ꯍꯦꯟꯃꯟꯕꯅ ꯀ꯭ꯂꯥꯁꯀꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯄꯥꯛꯅ ꯂꯩꯇ꯭ꯔꯦ ꯀ꯭ꯂꯥꯁꯀꯤ ꯃꯄꯥꯟꯗ ꯍꯦꯛ ꯃꯈꯣꯏ ꯅꯤꯜ ꯗꯥꯎꯟ ꯇꯧꯗꯨꯅ ꯐꯝꯍꯟꯗꯨꯅ ꯍꯦꯛ ꯊꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯄꯅꯤꯁꯃꯦꯟꯠ ꯐꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯗꯦꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯖꯨ ꯑꯃꯁꯨꯡ ꯕꯤꯁꯅꯨꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯀꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅꯕꯒꯨꯝꯕꯅꯤ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯤ ꯗꯦꯖꯤꯗ ꯑꯗꯨꯃꯛ ꯉꯥꯎꯖꯗꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯇꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯈꯤꯇꯪ ꯆꯥꯎꯔꯛꯂꯦ ꯀ꯭ꯂꯥꯁ 8-9 ꯀꯥꯔꯛꯂꯦ ꯗꯦꯖꯤꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯗꯦꯖꯤꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯊꯣꯛꯄ ꯑꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯨ ꯑꯃꯁꯨꯡ ꯕꯤꯁꯅꯨꯁꯨ ꯗꯦꯖꯤꯗ ꯆꯣꯀ꯭ꯂꯦꯠ ꯄꯤꯔꯗꯨꯅ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯖꯅꯤꯡꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ
chocolate yonba dukan adugi manakta lakpa matamda mamang thakki matamdadi Cadbury Dairy Milk asi lupa tara piramani adubu tara piba Dairy Milk aduri laktre kun pibo ina lakle hadun harakki Bisnu amasung Arjunadi give asi tonga piningmani adubu give asi lupa kun piba Dairy Milk ani lebigi pasadi yauktre Maramaduna makwaini pasha punsaladuna Dairy Milk asi makwaini punna lerami aduga give asi nakwaini punna piro haduna musana su makwaida harakki Mato usumna somna kana makoisu harau tayamna Daisy gi malakta latuna Happy birthday haduna chocolate adu gift oina piba matamaduda Daisy na harak livasina Musala thank you haduna ta habiu Agi birthday gift ase mahana na khoini de pirak haduna harakhibani Wafam ase haramdra mahak mafam adudagi gift adu purdun satki somna kanda aju amusung Bisnudi sawul loikre aduga makwaini somna kanda musabu phurodamni haduna musagi malakta lakhi Musasu makwaini uba matamda kuchin cheli aju amusung Bisnuna mahapu koitan tanaraduna mahapu phurami amusung lailang makta Namsuladuna makwaini phunarami maduda musana haraklibasana nakwaini na Daisy munabai mawngadu urba matamda aina nungaitraduna amanasu kaidanaba na aina oina aina pibini haibini kadaroge haduna harakki madudagidi makwaini na haibidi aju amusung Bisnuna wafamsing asi Daisy da sengdoklu law haduna musabu purduna lakpa matamadudadi Daisy haribanu pidudi makwaina birakhiba chocolate adu bisi biswam hariba anupa masa aduga nusinaraduna Makwaini ina duna pisana duna dilambagi mawngadu urba matamda makwaidi sawningmna loikre aduga ngasi haibanu midasidagi Cadbury Dairy Milk haibasi amu hana chararoi haduna makwai wasakhi angang oringai matamda kanagumba nupi macha amala khoida nofet tawduna yengpa taragadi makwaina heta yarabani haduna khanjabagumbani malidi makwai humsu tophamla pangkhangdabadagi makwai upari tabadagi barap charuse haduna barap charduna makwai barap chopuduna lalami amusung khonglang amagi makhongda phamduna leringai matamaduda Mafam maduda alto car ama thawduna lakhi aduga makhoida ising kapsalamduna sakhibai mawngadu urba matamda makholi sawningmna loikre adubu gari thawduna sakhiba mising adu ahal lamana oibana maram oraduna makhoisu upali tebadagi yare haduna ngapirami adubu ikang khawduna kanagumba nupa macha amna makutta nungdum paayaduna gari dugi glass adu thomi amusung glass adu thugairami matodu urba matamda somna kanda makhoi ahum dingakpana khamthengkre Makhoidi ising kapsalam laga mahana suyamna sawribasi karigino haduna kanjarami aduga nupaduna laroglebasina aigi manavda nakhoin ising kapsanba haduna sawduna leramli madudagidi makhoina tawriba mawngadu makhoi amu principal office obutaki makhoi mari principal office adu lale aduga mafam aduda makhoi phuna baidamta chai poduna nupi macha amalaki aduga masigi nupi macha sigi warisu tongana leri principal na cheraglebasina nakhoina mafam asira leibadagi Nakhoigi namanabasing asisu nakhoigi result lorokduna oktaba thabak kayamron tawba hawreni haduna cheraki maduda makhoi ahumna haraklibasina asigi nupa asidi kanano haibasu khoisu khangde haduna haraki maduda nupa adura nang lamin kari kawe haduna hangpa matamda Abdul Kalam kawe haduna haraki wafam ulutaruba matamda somna kanda principal aduri yamna ngagle hey ming adugi respect su khar thamnaba thabak tawba yadabra haduna cherami madudagi mafam maduda Vivek kawe nupa masu Mahakna ozabu phurui haiduna mahapu mafam adura polaki haibidi principal gi office adura pole kari lami kawi haiduna hangbu matamda Vivekananda kawi haiduna harakhi mingduga mahana tarukli bathabaga du kayamna chana dabagi amuksu mahapu amuchai birami madagidi makhoibu punishment piraba matungda makhoibu principal gi office gi mamangda lephanduna punishment pituna leramli maduda somna kanda Abdul Kalam na harakli basina akoisu mafam asida leblabani la tinasi kaino haiduna harai adubu ahamadadi yaramde adubu makoisi lamyamna henba amasung karan tabana hembaladuna tatatana principal gi office mamala hehek lephalli asum lepa horoklabanina makoisu makhoi puna amulemina rakpadagi makhoi masel amu khangnaraduna tinaba habidu waiki punna hauji geng asira yawribasi makhoi mangana punna leminaragi matamadura kalamna karan tadur haraglibasina aingola cd milai amudugi video du yawi yengsira haduna hari Tawudu mamanabasing adunadi ahamadadi yaramde adubu somna kanda mamanabamna kamali yingdunu haduna hangpa matamda makhoi computer lapta salaga yungsi haduna haraki asum todra makhoiso computer lapta lai computer lapta computer du thagale aduga cd du hafsaladuna makhoina video du hack play tawu horpa matamada mai mutkibana maram moidana hauzik computer mukraba matungda makhoi cd dudi CPU manungda damak yahobagi mawngadu urba matamda makhoina CPU sidagi CD si kamdawna lothokani hadana makhoi mathayamna saba haibdo wiki
ꯃꯈꯣꯏ ꯃꯩ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯂꯗꯨꯅ ꯃꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯤꯗꯤꯗꯨ ꯊꯦꯡꯅꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯍꯨꯟꯁꯤꯡ ꯑꯁꯤ ꯆꯤꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯦꯟ ꯑꯗꯨ ꯎꯪꯉꯛꯄꯒꯤ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝꯗ ꯃꯩ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯕ ꯉꯝꯈꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯈꯪꯗ ꯇꯧꯔꯤꯕꯅꯤ ꯄꯤꯟ ꯑꯃ ꯊꯤꯜꯂꯒꯁꯨ ꯂꯧꯊꯣꯛꯄꯗꯤ ꯌꯥꯕꯅꯤ ꯃꯩ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯕ ꯑꯗꯨꯗꯒꯤ ꯁꯤꯗꯤꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯁꯤꯗꯤꯗꯨ ꯃꯍꯥꯛꯅ ꯐꯥꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯗꯤꯗꯨ ꯄꯨꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯁꯤꯗꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯝꯃꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯤꯗꯤꯗꯨꯒꯤ ꯀꯣꯚꯔꯗꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯀꯔꯤꯒꯨꯝꯕ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯗꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯒꯇꯒꯤ ꯐꯪꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯂꯦ ꯃꯗꯨꯒꯤꯗꯤ ꯃꯨꯁꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯕꯤꯁ꯭ꯋꯝ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒ ꯃꯃꯥꯡꯊꯛꯇꯒꯤꯁꯨ ꯌꯦꯡꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅ ꯁꯤꯗꯤꯒꯤ ꯀꯣꯚꯔꯁꯤ ꯕꯤꯁ꯭ꯋꯝꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁ꯭ꯋꯝ ꯑꯃꯁꯨꯡ ꯗꯦꯖꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯕꯤꯁ꯭ꯋꯝꯒꯤ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯖꯜꯂꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯗꯤꯒꯤ ꯀꯣꯚꯔ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯩꯝꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁ꯭ꯋꯝꯗꯤ ꯗꯦꯖꯤꯗ ꯄ꯭ꯔꯄꯣꯖ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃ ꯏꯕꯅꯤ ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤ ꯗꯦꯖꯤꯗꯒꯤ ꯋꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯗꯦꯖꯤꯗ ꯑꯃꯨꯛ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯈꯜꯂꯨꯕꯅ ꯕꯤꯁ꯭ꯋꯝꯒꯤ ꯂꯥꯏꯔꯤꯛꯇ ꯍꯥꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯞꯂꯤꯕꯗꯨꯗꯤ ꯗꯦꯖꯤꯒꯤ ꯂꯥꯏꯔꯤꯛꯇ ꯍꯥꯞꯄ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯑꯣꯖꯥꯅꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯒ ꯀ꯭ꯂꯥꯁ ꯑꯗꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ ꯕꯦꯒ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯕꯦꯒ ꯑꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯦꯖꯤꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯆꯤꯊꯤ ꯑꯗꯨꯒ ꯀꯣꯚꯔ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁ꯭ꯋꯝꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯨꯁꯥ ꯑꯖꯣ ꯕꯤꯁ꯭ꯅꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯔꯤꯝꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯗꯦꯖꯤꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯗꯨꯅ ꯕꯤꯁ꯭ꯋꯝꯗ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯅ ꯑꯗꯨꯝꯅ ꯇꯧꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁ꯭ꯋꯝꯅ ꯇꯥꯕꯗꯒꯤ ꯕꯤꯁ꯭ꯋꯝꯁꯨ ꯃꯨꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯨꯁꯥ ꯃꯈꯣꯏꯅꯤ ꯐꯨꯅꯒꯦ ꯇꯧꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯕꯤꯁ꯭ꯋꯝꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯃꯨꯁꯥꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯐꯨꯅꯔꯛꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯐꯨꯅꯕꯗꯨ ꯈꯥꯝꯗꯣꯛꯅꯕ ꯌꯥꯈꯤꯗꯦ ꯃꯐꯝ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯂꯥꯝ ꯂꯥꯛꯏ ꯀꯂꯥꯝꯅ ꯑꯣꯖꯥꯅ ꯐꯝꯅꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨ ꯄꯥꯏꯗꯨꯅ ꯕꯤꯁ꯭ꯋꯝꯒꯤ ꯃꯈꯣꯡꯗ ꯊꯣꯝꯈꯤ ꯑꯃꯁꯨꯡ ꯆꯧꯀ꯭ꯔꯤꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯈꯤ ꯕꯤꯁ꯭ꯋꯝꯁꯨ ꯃꯈꯣꯡ ꯇꯦꯛ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯀꯥꯔꯟ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯐꯤꯁꯇ ꯌꯧꯕ ꯇꯥꯈꯤ ꯉꯁꯤꯗꯤ ꯕꯤꯁ꯭ꯋꯝꯒꯤ ꯃꯄꯥꯗꯨꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯕꯤꯁ꯭ꯋꯝꯒꯤ ꯃꯄꯥꯅ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ ꯑꯗꯨꯒ ꯃꯔꯝ ꯃꯣꯛꯏ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯒ ꯂꯩꯃꯤꯟꯅꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝꯗ ꯊꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯅꯤ ꯐꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯍꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯃꯉꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯎꯁꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯅ ꯆꯩ ꯕꯤꯁ꯭ꯅꯨꯒꯤ ꯃꯄꯥ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯕꯤꯁ꯭ꯅꯨꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯕꯨ ꯊꯤꯅ ꯆꯩꯈꯤ ꯑꯃꯁꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ ꯑꯖꯨꯒꯤ ꯃꯄꯥꯅꯁꯨ ꯑꯖꯨꯕꯨ ꯊꯤꯅ ꯆꯩ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯆꯩꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯆꯍꯤ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ 12ꯒꯤ ꯄꯩꯈꯥ ꯊꯥꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯀ꯭ꯂꯥꯁ 12ꯒꯤ ꯄꯩꯈꯥ ꯑꯗꯨ ꯊꯥꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯒꯤ ꯄꯩꯈꯥꯗꯨꯁꯨ ꯂꯣꯏꯔꯦ ꯄꯩꯈꯥꯗꯨ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯗꯨꯅ ꯄꯩꯁꯥ ꯑꯣꯏꯅ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁ꯭ꯅꯨꯒꯤ ꯃꯄꯥꯅ ꯕꯤꯁ꯭ꯅꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯝꯗꯣꯔꯤꯕꯁꯤ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯒꯗꯕꯅꯤ ꯑꯍꯨꯝꯁꯨꯕ ꯑꯣꯞꯁꯟ ꯊꯝꯕ ꯌꯥꯔꯣꯏ ꯑꯣꯞꯁꯟ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯨꯁꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯪꯉꯨ ꯌꯥꯔꯣꯏ ꯅꯪ ꯑꯁꯤ ꯑꯩ ꯂꯧꯕꯅꯤꯅ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥ ꯃꯨꯁꯥꯗꯨꯅꯗꯤ ꯑꯩꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯤꯁ꯭ꯅꯨꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯗꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯖꯨꯒꯤ ꯃꯃꯥꯁꯨ ꯂꯥꯛꯈꯤ ꯑꯖꯨꯒꯤ ꯃꯃꯥ ꯑꯁꯤ ꯃꯈꯣꯏꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯈꯪꯅꯔꯕꯅꯤꯅ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤ ꯃꯗꯨꯗ
ꯑꯗꯨꯒꯤ ꯃꯃꯥꯅ ꯅꯪꯒꯤ ꯅꯁꯥꯁꯤꯕꯨ ꯀꯗꯥꯏꯗ ꯃꯟꯗꯨꯔꯤꯕꯅꯣ ꯕꯤꯁꯅꯨꯁꯤ ꯀꯗꯥꯏꯗ ꯃꯟꯗꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯕꯤꯁꯅꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯩꯈꯣꯏꯁꯨ ꯈꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯅꯤꯁꯤ ꯂꯨꯅ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯀꯣꯟꯅ ꯚꯥꯞ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯊꯥꯖꯤꯜꯂꯗꯨꯅ ꯕꯤꯁꯅꯨꯒꯤ ꯇꯝꯐꯝ ꯑꯗꯨ ꯇꯥꯛꯊꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯇꯥꯛꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯃꯥꯅꯁꯨ ꯕꯤꯁꯅꯨ ꯑꯁꯤ ꯀꯗꯥꯏꯗ ꯇꯝꯒꯗꯕꯅꯣ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯕ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯀꯣꯂꯦꯖ ꯑꯗꯨꯗ ꯍꯥꯏꯖ ꯅꯣꯝꯖꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯡꯁꯤꯡ ꯑꯁꯤ ꯆꯟꯕ ꯐꯪꯖꯈꯤ ꯕꯤꯁꯅꯨꯁꯨ ꯃꯄꯥꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯗꯨꯗ ꯕꯤꯁꯅꯨꯁꯨ ꯀꯤꯊꯨꯞ ꯀꯤꯔꯨꯝ ꯆꯪꯉꯛꯏ ꯕꯤꯁꯅꯨꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯋꯥꯝꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯤꯁꯋꯥꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯒ ꯂꯨꯅ ꯇꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯕꯣꯟꯗꯤꯡ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯦꯒꯤꯡ ꯇꯧꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯣ ꯑꯥꯗ ꯂꯩꯔꯤꯕ ꯕꯤꯁꯅꯨ ꯍꯥꯏꯁꯤꯅꯤ ꯃꯣꯏ ꯀꯥꯡꯕꯨꯁꯤꯅꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯁꯂꯥꯛ ꯁꯥꯍꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯤ ꯂꯃꯟ ꯈꯨꯝꯃꯨꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨꯅ ꯕꯤꯁꯋꯥꯝ ꯃꯐꯝ ꯑꯗꯨꯗ ꯎꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯕꯤꯁꯋꯥꯝ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯕꯤꯁꯅꯨꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯕꯤꯁꯅꯨꯕꯨ ꯈꯔ ꯍꯦꯛ ꯐꯨꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯉꯥꯎꯁꯤꯟꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯁꯋꯥꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯤꯁꯋꯥꯝꯕꯨꯁꯨ ꯐꯨꯕ ꯍꯧꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯕꯤꯁꯋꯥꯝꯁꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯟꯅꯕ ꯈꯥꯝꯗꯣꯛꯄ ꯂꯥꯛꯂꯤꯕ ꯑꯣꯖꯥ ꯑꯃꯗ ꯃꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯦ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯅꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯐꯤꯁꯇ ꯌꯧꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯀꯧꯈꯠꯂꯦ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯧꯔꯦ ꯄꯦꯔꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯦꯟꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯥꯛꯏ ꯑꯗꯨꯒ ꯕꯤꯁꯅꯨꯒꯤ ꯃꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯦꯟꯁꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯗꯦꯖꯇ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁ꯭ꯀꯨꯜꯗ ꯂꯦꯞꯄ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯂꯦꯞꯇꯣꯔꯦ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯃꯗꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯑꯍꯨꯝꯗꯒꯤ ꯃꯔꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯅꯇꯒꯤ ꯃꯨꯁꯥꯒꯤ ꯃꯄꯥ ꯈꯛꯇꯃꯛ ꯃꯉꯥꯏ ꯍꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯑꯗꯣꯝ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯃꯨꯁꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯄꯦꯔꯦꯟꯁꯤꯡꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯝꯗꯧꯕꯅꯤ ꯃꯈꯣꯏꯁꯦ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡꯗꯒꯤ ꯄꯨꯟꯗꯨꯅ ꯇꯤꯟꯅꯔꯛꯄꯅꯤꯅ ꯃꯈꯣꯏ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯤꯕꯁꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯣꯂꯦꯖ ꯍꯦꯛ ꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯤꯒ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗꯕꯨ ꯈꯨꯠ ꯊꯥꯔꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯨꯁꯥꯒꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯦ ꯃꯊꯃꯣꯏ ꯆꯥꯎꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯇꯤ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯀꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏ ꯆꯠꯂꯤꯗꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯁꯤ ꯆꯤꯟꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯑꯣꯖꯥ ꯑꯁꯤꯁꯨ ꯐꯨꯔꯤꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯥꯅ ꯑꯣꯖꯥ ꯑꯗꯨꯗ ꯍꯥꯏꯖ ꯅꯣꯝꯖꯔꯗꯨꯅ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯦ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯆꯪꯉꯛꯏ ꯀ꯭ꯂꯥꯁ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯖꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯨꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯁꯝ ꯇꯦꯟꯅ ꯀꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯅꯤ ꯈꯔꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛ ꯏꯟꯁꯤꯜꯂꯨꯕꯒꯨꯝꯕ ꯇꯧꯕꯗꯨꯗ ꯃꯍꯥꯛ ꯀꯝꯄ꯭ꯂꯦꯛ ꯈꯪꯉꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯒ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯥꯌꯥ ꯀꯧꯏ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯀꯂꯥꯝꯗꯤ ꯑꯍꯥꯟꯕ ꯍꯦꯛ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯐꯥꯔꯁꯠ ꯕꯦꯟꯁꯇ ꯐꯝꯕ ꯍꯧꯔꯦ ꯃꯈꯣꯏꯅ ꯐꯝꯂꯤꯕꯁꯤꯁꯨ ꯕꯤꯁꯤ ꯕꯤꯁꯋꯥꯝꯒꯤ ꯃꯃꯥꯡꯗ ꯐꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯕꯦꯀꯥꯅꯟ ꯍꯥꯏꯕꯗꯤ ꯕꯤꯕꯦꯛꯇꯤ ꯑꯇꯣꯞꯄ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯜꯂꯦ ꯃꯥꯒꯤꯗꯤ ꯑꯦꯂꯣꯠꯃꯦꯟ ꯐꯪꯗꯕꯗꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯀꯣꯂꯦꯖꯇꯤ ꯇꯣꯉꯥꯟꯅꯔꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯕꯤꯁꯅꯨꯅ ꯅꯨꯄꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯗꯨꯗ ꯍꯣꯞ ꯆꯥꯖꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯁꯨ ꯎꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯚꯥꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯕꯤꯁꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤ ꯌꯦꯡꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅ ꯆꯩꯅꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯈꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯕꯤꯁꯅꯨ ꯅꯪꯒ ꯑꯩꯒ ꯈꯛꯇꯅ ꯌꯦꯡꯒꯗꯕꯅꯤ ꯑꯇꯣꯞꯄ ꯑꯝꯇꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯈꯟꯕꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯌꯥꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ
ꯑꯃꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯍꯟꯗꯣꯛꯆꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯥꯅꯕ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯂꯥꯛꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯊꯨꯒꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯗꯨꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯠꯄ ꯍꯧꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯥꯏ ꯃꯃꯤꯡ ꯑꯁꯤ ꯑꯁꯦꯡꯕꯗꯤ ꯑꯦꯖꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯖꯨ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯑꯖꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯍꯩꯕ ꯃꯇꯝꯗ ꯕꯤꯌꯔ ꯍꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯕꯗꯨ ꯆꯈꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯌꯨ ꯊꯛꯄ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯁꯤꯅꯤ ꯃꯄꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯛꯄ ꯉꯥꯎꯁꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯕꯤꯁ꯭ꯋꯝꯁꯨ ꯃꯌꯨꯝꯗ ꯁꯨꯇꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯃꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯏ ꯑꯗꯨꯒ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯥꯟꯅꯗꯕꯗ ꯊꯣꯛ ꯊꯥꯛ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯕꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯊꯣꯛꯄꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯄꯥꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯆꯥꯗꯅ ꯗꯔꯀꯥꯔ ꯂꯩꯇꯅ ꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯣꯖꯦꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯂꯤꯟꯗꯔ ꯂꯤꯛ ꯑꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯦꯝꯃꯤ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗꯤ ꯇꯨꯡ ꯀꯣꯏꯅꯁꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯈꯔ ꯂꯩꯔꯒꯗꯤ ꯒ꯭ꯌꯥꯁꯇꯤ ꯄꯥꯏꯞꯂꯥꯏꯟꯗ ꯄꯨꯕ ꯍꯧꯔꯅꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯔꯒꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨ ꯐꯔꯦ ꯇꯧꯔꯨꯔꯒꯗꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯊꯝꯂꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯖꯨꯁꯨ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯀꯔꯤ ꯊꯕꯛꯅꯣꯗꯤ ꯍꯪꯕꯤꯔꯅꯨꯀꯣ ꯃꯥꯌꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯅ ꯂꯩꯔꯦ ꯅꯪ ꯑꯝꯇ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯊꯝꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯈꯣ ꯅꯪ ꯅꯊꯟꯗ ꯂꯩꯔꯒꯗꯤ ꯐꯔꯛ ꯇꯥꯛꯄ ꯌꯥꯏ ꯑꯩ ꯂꯥꯛꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯃ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯂꯩꯔꯗꯨꯅ ꯃꯇꯦꯡ ꯅꯤꯖꯔꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯍꯥꯛ ꯃꯥꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯍꯦꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄꯅꯤ ꯑꯗꯣ ꯒꯥꯔꯤꯁꯦ ꯈꯥꯝꯗꯤ ꯈꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯌꯥꯔ ꯄꯝꯆꯔ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯌꯥꯁꯦ ꯈꯤꯇꯪ ꯇꯣꯝꯕꯣꯏꯗꯧꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯒꯥꯔꯤꯗꯨ ꯇꯣꯡꯂꯦ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯑꯖꯨꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡꯗ ꯑꯁꯨꯝꯅ ꯅꯊꯟꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯅ ꯃꯥꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯁꯨꯃꯥꯏꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯆꯠꯄꯁꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯖꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯌꯦꯡꯂꯒ ꯀꯩꯀꯩꯅꯣ ꯆꯥꯕ ꯊꯛꯄ ꯌꯥꯕ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯐꯝ ꯊꯛꯐꯝ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯆꯥꯅꯕ ꯈꯔꯒ ꯆꯥꯒ ꯂꯧꯔꯗꯨꯅ ꯃꯈꯣꯏꯅꯤ ꯊꯝꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯖꯨꯅ ꯃꯥꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯅꯨꯄꯥꯗꯧꯅ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯅ ꯃꯥꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯅꯤꯡꯊꯤꯅ ꯐꯖꯅ ꯅꯨꯄꯥꯗꯧꯅ ꯁꯨꯕ ꯄꯥꯝꯃꯤ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯗꯨꯅ ꯑꯩ ꯄꯩꯁꯥ ꯀꯌꯥꯃꯔꯣꯝ ꯇꯥꯜꯂꯗꯨꯅ ꯌꯨꯝꯒ ꯁꯥꯗꯅ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯕꯤꯁꯅꯨꯕꯨ ꯎꯕ ꯐꯪꯂꯤ ꯕꯤꯁꯅꯨꯁꯨ ꯔꯦꯞꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯔꯦꯞꯇꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯧꯕꯤꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯕꯤꯁꯅꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯍꯥꯏꯕꯗꯤ ꯔꯦꯞꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯍꯥꯟꯕꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯁꯦꯅꯤꯇꯔꯤ ꯄꯦꯗ ꯂꯩꯕ ꯂꯥꯛꯈꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯦꯅꯤꯇꯔꯤ ꯄꯦꯗ ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯔꯦꯕꯇꯤꯅ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯈꯣꯟ ꯊꯥꯔꯝꯃꯤ ꯄꯥꯈꯣꯟ ꯁꯤꯔꯝꯃꯤ ꯅꯨꯄꯤꯅ ꯄꯥꯈꯣꯟ ꯌꯥꯝ ꯇꯣꯏꯅ ꯁꯤꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯀꯣ ꯃꯁꯤ ꯅꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯖꯨ ꯑꯃꯁꯨꯡ ꯃꯥꯌꯥꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯌꯥꯒꯤ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯆꯥ ꯑꯗꯨꯃꯛ ꯊꯛꯂꯝꯃꯤ ꯔꯦꯞꯇꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁꯅꯨꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯈꯣꯟꯁꯤ ꯑꯗꯨꯒ ꯑꯖꯨꯕꯨꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯄꯥꯈꯣꯟ ꯁꯤꯕꯗꯨꯗ ꯌꯥꯎꯍꯜꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯖꯨꯁꯨ ꯑꯗꯨꯝ ꯏꯟꯅꯕ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯃꯉꯥ ꯍꯥꯏꯕꯗꯤ ꯚꯤꯕꯦꯛꯁꯨ ꯌꯥꯎꯗꯨꯅ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯨꯁꯥꯅ ꯑꯖꯨ ꯑꯃꯁꯨꯡ ꯕꯤꯁꯅꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤꯁꯤꯗꯤ ꯄꯨꯔꯥ ꯒꯙꯥ ꯑꯣꯏꯔꯤꯅꯦ ꯕꯤꯁꯅꯨ ꯑꯁꯤꯅ ꯄꯨꯔꯥ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯤꯒꯤ ꯄꯥꯈꯣꯟ ꯆꯠꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯕꯨꯅ ꯅꯨꯄꯥ ꯁꯥꯕ ꯅꯨꯄꯤꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯥ ꯄꯤꯊꯛꯂꯗꯨꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯍꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ
ꯅꯨꯄꯤꯗꯨꯅ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯅꯈꯣꯏꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯗ ꯅꯨꯡꯁꯤꯕꯁꯤ ꯐꯣꯡꯗꯣꯛꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯐꯤꯔꯦꯞ ꯂꯧꯈꯤ ꯃꯗꯨꯒꯤꯗꯤ ꯑꯖꯨꯅ ꯃꯥꯌꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯥ ꯊꯛꯂꯤꯕ ꯖꯒꯥꯗꯨꯗ ꯀꯧꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯊꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯌꯨꯛꯇ ꯀꯧꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯑꯖꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗꯏꯈꯪ ꯈꯪꯍꯧꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯄꯨꯈꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯌꯥꯅ ꯑꯖꯨꯗ ꯃꯦꯁꯦꯖ ꯊꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡ ꯑꯁꯤ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒ ꯇꯤꯟꯅꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯖꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯣꯛꯅꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯕꯇꯤꯅ ꯕꯤꯁꯅꯨꯗ ꯐꯣꯟ ꯇꯧꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ ꯂꯥꯏꯔꯤꯛ ꯂꯧꯕꯤꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨ ꯕꯁ ꯁ꯭ꯇꯦꯟ ꯃꯅꯥꯛꯇ ꯑꯩꯒꯤ ꯄꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯔꯦꯕꯇꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯃꯥꯟꯅꯕ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯁꯅꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯉꯥꯎꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯇꯤꯟꯅꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏꯅꯤꯁꯤꯕꯨ ꯆꯨꯝꯅꯒꯤ ꯃꯃꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯣꯛꯅꯕꯤꯔꯝꯃꯤ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯕꯤꯁꯅꯨꯅ ꯑꯖꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯏ ꯆꯠꯄꯨꯗꯤ ꯆꯠꯂꯨꯁꯤ ꯑꯗꯨꯕꯨ ꯃꯥꯌꯥ ꯍꯣꯏꯗ ꯍꯥꯟꯅ ꯆꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯥꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯥꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯌꯥꯒꯤ ꯃꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯌꯥꯅ ꯃꯌꯨꯝꯗ ꯂꯩꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯖꯨꯗꯤ ꯈꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯧꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯕꯥꯅꯤꯅ ꯍꯦꯛ ꯆꯥ ꯊꯛꯂꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯥꯌꯥꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯥꯒꯤꯗꯃꯛꯇ ꯆꯥ ꯂꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯨꯅ ꯈꯜꯂꯤꯕꯁꯤꯅ ꯃꯥꯌꯥꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯊꯛꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯇꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯑꯣꯛꯇꯕꯅꯤ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀ ꯇꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯅꯪꯅ ꯃꯈꯣꯏꯁꯤ ꯑꯁꯥꯝ ꯐꯠꯇꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯁꯥꯗꯨꯅ ꯅꯁꯝ ꯅꯅꯥ ꯀꯛꯊꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯕꯨ ꯅꯪꯅ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯒꯤ ꯑꯍꯥꯡꯕꯗꯨ ꯃꯦꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯪ ꯑꯁꯤ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯌꯨꯝꯒ ꯁꯥꯕ ꯄꯩꯁꯥꯒ ꯇꯥꯟꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯒꯨꯟꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯦꯟꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯃꯄꯥꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤ ꯑꯖꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯄꯥ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯖꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯅꯪꯒꯤ ꯂꯨꯛꯁ ꯑꯗꯨꯕꯨ ꯆꯦꯟꯖ ꯇꯧꯖꯔꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯄꯣꯠ ꯍꯥꯏꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯗꯣꯛꯒꯨꯝꯁꯤꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨꯅꯤ ꯃꯥꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯑꯁꯨꯝꯅ ꯍꯤꯡꯂꯤꯕꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯕ ꯑꯣꯏꯔꯦ ꯐꯔꯦ ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯤꯡꯅꯤꯡꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯍꯤꯡꯂꯣ ꯑꯩꯁꯨ ꯅꯪꯅ ꯍꯤꯡꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯅꯪꯅ ꯄꯥꯝꯖꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯉꯁꯤ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯦꯡꯕ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯅꯪꯒ ꯃꯍꯥꯛꯀ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯇꯧꯔꯨꯅꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯕꯤꯁꯅꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯅ ꯔꯦꯕꯇꯤꯕꯨ ꯂꯨꯝꯖꯕꯗꯨꯁꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯔꯦꯕꯇꯤꯅ ꯄꯥꯈꯣꯟ ꯁꯤꯔꯛꯄꯗꯨꯕꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯔꯦꯕꯇꯤꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯦꯕꯇꯤꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯁꯨꯝ ꯀꯔꯤꯝ ꯀꯊꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯦꯕꯇꯤꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯁꯥꯎꯔꯛꯇꯨꯅ ꯀꯤꯟꯊꯤꯟꯒꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯔꯦꯕꯇꯤꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯐꯥꯈꯤ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯕꯤꯁꯅꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯔꯦꯕꯇꯤꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯑꯦꯂꯀꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯦꯠ ꯆꯥꯔꯛꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ
ꯇꯧꯕꯗꯕꯨ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯔꯦꯀꯦꯠ ꯑꯃ ꯆꯂꯥꯏꯔꯝꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯁꯨꯡ ꯆꯥꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯃꯍꯥꯛꯅ ꯐꯥꯈꯤ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯒꯟꯖꯥ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯃꯁꯤ ꯅꯈꯣꯏꯁꯨ ꯌꯣꯟꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏꯗꯤ ꯌꯣꯟꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯔꯦꯕꯗꯤꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯕ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯀꯩꯒꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯉꯥꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯁꯥꯏꯠ ꯑꯃꯗ ꯂꯦꯞꯄꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯥꯏꯠ ꯑꯗꯨꯗ ꯂꯣꯏꯅ ꯆꯠꯂꯗꯨꯅ ꯂꯦꯞꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯀꯣꯂꯦꯖ ꯇꯝꯕ ꯇꯥꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯣꯂꯦꯖ ꯀꯥꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯌꯦꯠꯂꯣꯝꯗ ꯂꯦꯞꯄꯨ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯈꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯌꯣꯛꯂꯛꯇꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯇꯧ ꯍꯥꯏꯗꯨꯅ ꯊꯣꯝꯖꯤꯟꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯂꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯉꯥꯎꯁꯟꯅꯔꯛꯇꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯅꯈꯣꯏꯅ ꯊꯨꯡꯂꯛꯇꯕ ꯉꯝꯂꯛꯇꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯉꯝꯅꯕ ꯅꯈꯣꯏꯅ ꯊꯣꯝꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯊꯤꯅ ꯆꯩꯔꯛꯈꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯍꯟꯈꯤ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯑꯗꯨꯗꯤ ꯐꯥꯗꯨꯅ ꯊꯝꯍꯧꯏ ꯃꯄꯥꯁꯤꯡ ꯑꯗꯨꯁꯨ ꯉꯟꯇꯥꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯇꯞꯂꯤ ꯊꯣꯛꯂꯛꯏ ꯑꯉꯥꯡ ꯑꯇꯩꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯁꯅꯨꯕꯨꯗꯤ ꯃꯄꯥꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ ꯃꯨꯁꯥꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯒꯥꯔꯤ ꯑꯃꯇ ꯄꯤꯕꯤꯌꯨ ꯕꯤꯁꯅꯨꯗꯨ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯕꯤꯁꯅꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯕꯤꯁꯅꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯃꯃꯥꯟꯅꯕ ꯕꯤꯁꯅꯨ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯣꯂꯦꯖ ꯑꯗꯨ ꯂꯥꯛꯏ ꯀꯣꯂꯦꯖ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯁꯅꯨꯗꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯗꯨꯅ ꯆꯣꯡꯊꯗꯨꯅ ꯁꯤꯖꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯔꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯧꯊꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯕꯤꯁꯅꯨꯕꯨ ꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪ ꯌꯨꯝꯗ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯗꯣꯔꯤꯕꯅꯤ ꯁꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯁꯪꯗꯨꯅ ꯂꯩꯔꯝꯂꯤ ꯑꯃꯨꯛ ꯍꯟꯅ ꯁꯨꯁꯥꯏꯠ ꯑꯦꯇꯦꯝ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯁꯅꯨꯁꯨ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯕꯤꯁꯅꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯊꯤ ꯆꯩꯈꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥꯗꯨꯅ ꯊꯤꯅ ꯆꯩꯕ ꯑꯃꯁꯨꯡ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯜ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯑꯣꯏꯅ ꯐꯨꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥꯎꯗꯨꯅ ꯐ꯭ꯂꯥꯋꯔ ꯚꯦꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯄꯥꯗ ꯊꯣꯝꯒꯦ ꯇꯧꯏ ꯃꯗꯨꯗ ꯊꯣꯝꯃꯣꯅꯦ ꯍꯥꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯁꯨꯝ ꯂꯥꯡꯅꯔꯛꯇꯨꯅ ꯈꯟꯅꯔꯗꯨꯅ ꯇꯧꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯕꯤꯁꯅꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯣꯡꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯦꯇ꯭ꯔꯦꯁ ꯌꯣꯜꯂꯤꯕ ꯚꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯜꯂꯝꯃꯤ ꯚꯦꯟ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯇꯥꯁꯟꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯍꯤꯡꯕ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯏ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯅꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯩ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯨꯁꯥꯒꯤ ꯃꯄꯥꯗꯨꯁꯨ ꯂꯥꯛꯏ ꯃꯨꯁꯥꯒꯤ ꯃꯄꯥ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯁꯅꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯤꯁꯅꯨꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯐꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯨꯒꯤ ꯃꯄꯥꯗꯨꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯐꯨꯔꯗꯨꯅ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯨꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕ ꯃꯉꯥꯗꯨ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯎꯅꯍꯟꯗ꯭ꯔꯦ ꯑꯃꯠꯇ ꯂꯣꯏꯅꯍꯟꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯁꯅꯨꯁꯨ ꯈꯖꯤꯛ ꯅꯥꯕ ꯐꯒꯠꯂꯛꯂꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯤꯁꯅꯨꯁꯨ ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯕꯤꯁꯅꯨ ꯂꯥꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯕꯤꯁꯅꯨ ꯂꯥꯛꯇꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯊꯥꯏ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯕꯤꯁꯅꯨꯒꯤ ꯃꯄꯥꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯕꯤꯕꯦꯛ ꯑꯗꯨ ꯃꯍꯥꯛ ꯕꯥꯏꯛ ꯑꯦꯛꯁꯤꯗꯦꯟ ꯇꯧꯋꯦꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯅꯪ ꯅꯆꯥꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯎꯅꯍꯜꯂꯨꯒꯦꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ
Vishnu amasung mahakki mamanabasing adusu Vivek unaba lakhi. Hospital aduda koina unarudraba mamanabasing adu loinaraba matamda makhoi mafam adura phagi jugai tawduna nominarami. Madu matung makhoi punsida parikha fail oirabanina kari tawsigi haiduna khanaba tarakhi. Makhoi hojai mapa mamagi paisana hingba haibidu oire paisa thoktaba kaimta kanadaba mi lemja saba haibidu oirabanina makhoi mathai yamna saba haibidu oikhi. Khara koiba khara langba amasung yu khara tha nisa khara sa tawduna lerami. Yu thakba matamda makhoi masal wari sanaribase aikhoisu karigumba karwara kariru ama tawdabadi yaroina tataragadi aikhoi punsi si loina mangba tare haiduna makhoi khanarakhi. Madurigidi sena madana aikhoina ubu fangdebase azu amasung mahakki mapadusu makhoigi mari matagi lohongba amada saruk yaba laklami. Hongliba lohongbase mamangthakki matamda makhoina angang unigi matamda principal da chai portuna porakhiba nupidugi lohongbani. Madugidi lohongpham maduda kainadu uruba matamda azona lohongbasri nangira mane haiduna nupiduna khumakhi. Madurigidi makhoigi mari mataduna nangdi Vishnuga kamdanglo khangnaribano haiduna hangpham matamda Vishnuna maagase koi school pulakpani college pole haiduna hairakhi. Mafamura taruba matamda makhoigi mari mataduna hairakibasina nubi masasiri mahakki graduation asi lohiba koire aduga nana kyam walibano haiduna karimna kathalne hawkhi. Tasina haiba taragadi engineering phawbu ngamde haiduna usit thawoidribani. Sona kadana musagi mapaduna mahakki mapa haibidi musagi mathawda hairibase aikoigi tore mapanda leba lamadu musada farming tawnabai piba yagadra haiduna hairakhi. Tawbudabu sona kada musagi makhura dunadi kasu oiju oirudabada haiduna hana heta kathatba horakhi. Sona kadana Vivek mapanasu Vivek pu bankta loan launabidamta lakhi adubu mapagi civil score si fazidabidamata loan pithabi yararwa haiduna hairakhi. Tasina haiba taragadi makhoi mamanabasing asi pullanduna banana farming ama tawba pamani. Mayasu hisi company la thabak tawduna pore aduga Vishnubu mahana refer tawduna Vishnubu mafam aduda interview pinabidamata porakhi. Mapadusu yamna harawi aduga Vishnusu interview piba matamda interview na hangpa questioning adu mahak amta khumba ngamkidi. Madudagidi mayagi post holotuna asugumba mi si karabagi poraklibno maate pakum amta phawa piba ngamde. Asugumba mi si matungda refer tawpa taragadi nangsu nangi thabagase bera karakani haiduna changkhi. Sona kanda Vishnusu wakal nuwaitana thole amasong ai interview si question yamna lubana maram oiduna pakum piba ngamdre haiduna ma wakal nuwaitana tholakhi. Sona kanda rakhona Vishwambu ubu fangi aduga Vishwamsu dejigal honaduna masa amadi yaure aduga makhoi se Canada da settle tawduna leibani. Adubu hawjik kuiriklaba matungda Deji amasong Vishwam makhoini se nuwainaraktaba ama yawpadagi divorce tawbagi wafam phawa yarakle. Aduga hawjik Deji na Canada da thabak tawduna leire aduga Vishwamna Florida da chaladuna thabak tawba pame haiduna harakhi. Sona kadana ajubuna makhoigi mari mata amasong makhoi mapuduna yamna usit thawoidana karim kathainaraduna paikha pass tawba ngamjadabagi engineer oiba ngamdabagi thina ngami. Maduda ajusu saropagi mongda mana mahakki mapudura hape sankaluba matamda mahakki makhuraduna mahakki makhajaidu kopang tharami. Aduga nangi napana phawba aikoi babada wa hangkana ngama ngamjadabni aduga nangna mangona wa hangkana ngangibse karigino haiduna phurami. Adubu aju tumina lerami. Sona kanda Vishwamgi mayamda Dejigi mama pana Deji amasong Vishwambu chaiduna leramni aduga lohongbasibu sanapola haiduna hairakhi. Aduga angang asina koina khainaba taragadi kamai tawdribano haiduna hairappa matamda angang ase Vishwamna ai lawgi haiduna hairakhi. Adubu Vishwamgi mama padunadi aikoina hanu thang matam asida angang amu yoktuna leiduribra haiduna chaiduna leramni. Sona kanda Kalamgi mayamdasu Kalamgi machanupi ma lohongdabida leibagi mawong aduda makhoi imung manunggi mising adusu matha saduna lei aduga mari mata latuna mahakki machanupi sidi masak khara thibanina ompo yamna tamdaba yaro haiduna hairakhi. Tawbudabu Kalamgi machanupi duna somnakanda makhoigi mari mata adugi makhoda cha saba haijalami aduga soiba sarami. Somnakanda ajugi makhuraduna mahakna khupang thakhibadu yamna chawthokchana mafam aduda asapogi yana mayamda yamna usit thawoidana makhoigi imung manungbu yonduna wangangduna leibai mawong adu ajugi mapana tarami. Madudagidi ajugi mapati sawbana mai hawba haibada oikre. Aduga mahana mahakki manawnapadu khupang thakhi aduga nangbu kyam phaba miro nangbu aikoigi imung manunggi wasingda nang nakut thinjalakleba kamai tawribano haiduna chairakhi. Tanjadura mapadu lai mapadu laktuna kaino toisa haiduna chairakpa matamda mahana mapadu onsaladuna chairaklebase babana kai khangadana akhoi imung manunggi wada khut thinjalaklebano aduga mafam ase lohongphamni khanaba pamdabida waiwani mahana ajuna onchalaga nang chahi kya sure haiduna hangi 13 sure haiduna hairappa matamda babana na chahi 13 surakpa matamda nang kai tawbu ngamkhrage nana naha oringai matamda akhoi yumthangnabai imungda nupida karan tarambagi wathok lanthok kyamung thokhiba natra aduga aigi sade asuna tawbra haiduna hairakhi. Mafam adu tabadagi mafam adu leriba mising adu wamta ngama ngamlakhidre madagidi
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯁ꯭ꯋꯥꯡꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯗꯦꯖꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯁꯅꯨꯒꯤ ꯃꯄꯥꯅ ꯕꯤꯁꯅꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯐꯪꯒꯅꯤꯗ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯗꯥꯏꯟ ꯍꯥꯔꯅꯦꯁꯇ ꯐꯪꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯁꯨ ꯗꯥꯏꯟ ꯍꯥꯔꯅꯦꯁꯇ ꯐꯪꯖꯁꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯕꯤꯕꯦꯛꯀꯤ ꯃꯄꯥꯅꯁꯨ ꯕꯤꯕꯦꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯊꯝꯃꯝꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯨꯁꯥꯕꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯝ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯜꯂꯗꯨꯅ ꯕꯅꯥꯅꯥ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯑꯍꯧꯕꯒꯤ ꯁꯤꯟ ꯑꯗꯨ ꯎꯕ ꯐꯪꯉꯦ ꯃꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯕꯅꯥꯅꯥ ꯄꯥꯝꯕꯤ ꯀꯌꯥ ꯃꯔꯨꯝꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨꯝꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯄꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯄꯥ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯄꯨꯂꯤꯁ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯁꯤꯝ ꯑꯗꯨ ꯄꯥꯏꯖꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯆꯒꯅꯤ ꯆꯠꯅꯤꯡꯕ ꯂꯥꯏꯟꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯗꯤ IAS IPS ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅꯗꯤ ꯃꯈꯣꯏꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯣꯏꯌꯨ ꯍꯥꯏꯕꯗꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯋꯥ ꯂꯧꯔꯗꯨꯅ ꯑꯗꯨꯗ ꯈꯪꯗꯦ ꯅꯈꯣꯏ IAS IPS ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨ ꯑꯗꯨꯃꯛ ꯅꯝꯁꯤꯜꯂꯝꯃꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯐꯅꯌꯥꯝꯅ ꯇꯤꯚꯤꯗ ꯐꯤꯂꯝꯗ ꯗ꯭ꯔꯃꯥꯗ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯥꯎꯖꯕ ꯇꯥꯔꯒꯁꯨ ꯏꯖꯨꯀꯦꯁꯟ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯦꯟꯇꯦꯂꯤꯇꯤ ꯑꯁꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯍꯟꯅꯤꯡꯕꯁꯤ ꯑꯗꯨꯃꯛ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯐꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯔꯦ ꯂꯐꯣꯏꯒꯤ ꯁ꯭ꯇꯦꯝꯗꯒꯤ ꯁꯥꯔꯤ ꯁꯥꯕ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯂꯐꯨꯒꯤ ꯄ꯭ꯔꯗꯛ ꯀꯌꯥ ꯃꯔꯨꯝ ꯄꯨꯊꯣꯛꯄ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏꯕ ꯄꯣꯠ ꯀꯌꯥ ꯃꯔꯨꯝ ꯂꯐꯨꯅ ꯁꯥꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯆꯥꯎꯈꯠꯂꯛꯈꯤ ꯑꯗꯨꯕꯨ ꯃꯨꯚꯤꯒꯤ ꯑꯔꯣꯏꯕꯗ ꯃꯈꯣꯏ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯐꯨ ꯑꯗꯨ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯍꯧꯖꯤꯛ ꯃꯨꯚꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯅꯕ ꯍꯧꯔꯁꯤ ꯌꯦꯡꯉꯨ ꯃꯨꯚꯤꯁꯤꯒ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯨꯚꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯍꯨꯝ ꯇꯥꯛꯂꯤꯕ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗ ꯌꯦꯡꯉꯣ ꯑꯍꯥꯟꯕꯁꯤꯅ ꯃꯃꯥ ꯃꯄꯥꯅ ꯅꯝꯗꯨꯅ ꯁꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗꯨꯒ ꯆꯥꯟꯅꯅ ꯇꯧꯈꯤꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯇꯣꯞꯄꯔꯒꯨꯝꯕꯅꯤ ꯑꯗꯨꯒ ꯃꯁꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯊꯋꯥꯏ ꯌꯥꯎꯖꯗꯨꯅ ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯤ ꯑꯣꯏꯈꯤꯕ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯇꯣꯞꯄꯔꯁꯤꯡ ꯌꯥꯅꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯇꯝꯕꯤꯕ ꯇꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ ꯕꯦꯛ ꯕꯦꯟꯆꯔ ꯀꯥꯡꯕꯨꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯤ ꯅꯩꯅꯔꯤꯕꯅꯤ ꯂꯐꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯥꯏꯇꯥꯔꯒꯗꯤ ꯂꯐꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯤꯕꯁꯤ ꯂꯐꯨꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯨꯔꯥꯜꯂꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯔꯦ ꯑꯗꯨꯕꯨ ꯃꯍꯩ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯤꯔꯒꯔ ꯅꯠꯇ꯭ꯔꯒ ꯄꯤꯗ꯭ꯔꯒꯔ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯩ ꯆꯥꯒꯅꯤꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯐꯣꯏꯒꯤ ꯕꯣꯔꯥ ꯆꯥꯔꯤꯕ ꯑꯗꯨꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯔꯣꯝ ꯊꯦꯡꯅꯩ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯅꯨꯄꯤ ꯀꯣꯏꯅꯩ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯁꯤꯒꯤ ꯇꯣꯝꯕꯤꯁꯤꯅ ꯑꯩꯒꯤ ꯆꯥꯎꯕꯤꯁꯤꯅ ꯑꯩꯒꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯟꯅꯔꯤꯕꯅꯤꯗꯣ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯃꯛꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝ ꯀꯨꯏꯔꯛꯑꯀꯥꯟꯗꯅ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯒ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯅꯝꯕꯅꯁꯨ ꯅꯨꯡꯁꯤꯅꯔꯤꯕ ꯁ꯭ꯀꯨꯜ ꯇꯥꯏꯝꯗ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯊꯨꯡꯗꯤ ꯊꯨꯡꯅꯒꯟꯗꯕꯅꯤ ꯍꯣꯏ 10%ꯒꯨꯝꯕꯗꯤ ꯊꯨꯡꯅꯔꯝꯒꯗ꯭ꯔꯥ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯕꯁꯦ ꯋꯥꯗꯤ ꯋꯥꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯁꯃꯥꯖꯇ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯨꯔꯛꯇꯣꯔꯤꯕꯅꯤ ꯏꯖꯠ ꯄꯨꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯍꯦꯛ ꯇꯥꯏꯅꯗꯨꯅ ꯐꯨꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯗꯨꯝ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯋꯥꯊꯤꯕꯨꯗꯤ ꯀꯌꯥꯃꯔꯨꯝꯗꯤ ꯉꯥꯡꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯥꯅꯤꯡꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯗꯤꯇꯦꯜꯁ ꯈꯔ ꯍꯥꯏꯖꯔꯛꯑꯒꯦ ꯋꯥꯖꯍ ꯕꯥꯏꯑꯣꯄꯤꯛꯁ ꯑꯣꯐ ꯚꯤꯂꯦꯟ ꯕꯣꯏꯁ IMDbꯗ ꯃꯁꯤꯒꯤ ꯔꯦꯇꯤꯡ ꯑꯁꯤ 7.3 ꯐꯪꯂꯤ ꯔꯤꯂꯤꯁ ꯗꯦꯠꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 35 2024ꯗ ꯗꯥꯏꯔꯦꯛꯇꯔꯅ ꯑꯅꯟꯠ ꯃꯦꯅꯟ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯕꯤꯄꯤꯟ ꯗꯥꯁ ꯑꯥꯗꯔꯁ ꯅꯥꯔꯥꯌꯟ ꯍꯔꯤꯁ ꯇꯦꯝꯁꯟ PB ꯑꯅꯤꯁ ꯃꯨꯚꯤꯁꯤ ꯄꯨꯡ 2 ꯃꯤꯅꯤꯠ 5 ꯁꯥꯡꯕ ꯃꯨꯚꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯃꯂയാꯂꯝ ꯃꯨꯚꯤꯅꯤ ꯃꯨꯚꯤꯁꯤꯒꯤ ꯄꯥꯔꯠ 2ꯗꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯣꯜ ꯄ꯭ꯔꯤꯟ ꯑꯣꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯐꯔꯛ ꯇꯥꯒꯗ꯭ꯔꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯨꯚꯤꯁꯤꯒꯤ ꯀꯥꯁ ꯈꯔ ꯄꯜꯂꯕꯗ ꯁꯤꯖꯨ ꯁꯅꯤ ꯑꯦꯁ ꯑꯖꯣ ꯊꯣꯃꯥꯁ
Amit Mohan Rajeshwari as Vishnu Radhakrishnan, Jemon Jyotri as Muhammad Ali bin Salim Ibrahim Musa, Asit Anu as Vivekanand, Anuraj O.B. as Abdul Kalam, Saf as B.C. Biswam, Basil Joseph as Police Officer Kemioni, Atopa Film Cameron the Suyobuni, Jagdish as Biswam Father, Potiam Nazir as Radhakrishnan Havidi, Vishnu Gimapa, Asin Singmuni. Film asi karo tara changan nam kevani aduga phangwana karo chani kuntra ma thoi worldwide oina tan bangam ki hai akoina masak thi ne yengbi da wani film sema ming di khar chalam movie we bazani pare channel sebu mayam support obiyo aduga like share comment obiramo Thagatchari mathangi movie ama la fa dangai birasi